Maka Satarapeda ZRA gi designated kem masing hantaba ngamloi haina sikhang khangduna lakiba adu MHA gi pressure da designated kem masing hantabada yanaba purakre hairi suspension of operations su extension ga mari leinana Ministry of Home Affairs MHA amadi Kukisu Group KNO amadi UPF ki marakta wari sanaduna laklabasu ngasi pawba waraisin amata purakpa ngamdana lakiba aduda achauba impact piba yaba anauba development ama oina wari sanaba aduda yauriba Jomi Reunification Organization ZRO gi hauzik leiriba designated kem ahum adugi manungda kem ama thingzinduna masing hantabada ZRO gi makada leiriba tongan ba su group ki lalolup singi marakta mipam pangtoktuna yanaba purakre Jomi Reunification Organization ZRO gi cabinet meeting na designated kem ama thingzinduna masing hantaba haina waribasi laukibani ZRO gi vice president ama Kenneth Muwana khuyek piduna thadorokpa chirolamada ngasi August ama irai numita Jomi Reunification Organization ZRO gi arm wing oiriba Jomi Revolutionary Army ZRA Jomi Defense Volunteer ZDB amadi Jomi Revolutionary Front ZRF ki makok thongba luchingba sing yauna lup asigi leiriba designated camp singi matangda phangkiba mifamna songtal la leiriba Mount Sinai designated camp tingjinba haina yetnaba yauduna mifam adu warep laude Mount Sinai camp hairiba designated camp asi ZRO gi leiriba designated camp ahungi manungda amani hairi Cherola duna makata na hai ngasi pangthokiba mifamna songtal da leiriba Mount Sinai camp hairiba designated camp sing asi India lengangna su extension ga mari leina wari sanabada central government ke mahut sinduna Saruk yariba MHA ge makok thongba official singi mekaidagi su hairiba designated camp asi tingjinanaba wari sanaba duda Kukisu group ki luchingba singda taksinduna lakhibani haibasu khangba ngamle amade matam kaya changna mifam pangtoklaba matungda Mount Sinai designated camp tingjinbagi nauna lowa warep asisu central government official singda information leiri hainasu cherola sinama katarakli panbaya badi Jomi Reunification Organization ZRO gi arm wing ama oiriba ZRA hairiba laloluk asi haukiba chahi 2025 tagi hauduna Kuki Jomi insurgent group amadi India lenga ki marakta wari sanaduna suspension of operations su agreement ki khuyak pinaduna lakhibani Manipur da haukiba chahi 2023 gi May 3 dagi thorakiba Manipur gi crisis asina maram oiduna chahi khudingi Kukisu group amadi India lenga ki marakta wari sanaduna tangkak naina su extension tawduna lakhiba adu matam sangna wari sanaba ngamdana lakhibani adu buchadiba chai asigi February 4 da N Birena chief minister gi pham thadokraba matung India lengangna Manipur state assembly bu suspended animation da thamduna president rule chalaikhi president rules ki makhada India lenga ki matung ina governor Ajay Kumar Balana Manipur da tangdu leita ba hanjilakna bagi thabak hakthengna paikraba matungda matam kaya gi mamangtaki Kukisu group amadi India lenga ki marakta wari sanaba ngamdana lakiba du haukiba thakara asida su extension ga mari lenana tangkak kaya thokna wari sanaba haukre wari sanaba duda lebak miyam na tawrakpa demand maram oiduna MHA gi mekaidagi Kukisu group ki leiriba designated camp tara taruk adugi manungda designated camp khara punchinduna masing hanthanba amadi hauzik leiriba designated camp sing adu nongna Kuki jo miyam na namna khunda leita duna leiriba manung hanjinba mafam singda hongjinanaba taksilakhi MHA na taksilakpa aduda UPF amadi KNF ki makok thongba luchingba singi mekaidagi yaningba phongdoklabasu sugi agreement khuyak pinabada yauriba ZRA gi luchingba singna makhoigi leiriba designated camp masing hanthaba amadi nauna mafam hongdo ungjin tawba ngamloi haina sikhang khangduna lekhibadagi MHA amadi Kukisu group ki marakta wari sanaba du mai chaba ngamdana phirep amata loba ngamdana lakhibani ngasi nauna mipam pangtoktuna ZRO gi army wing oiriba ZRA yauna tongan ba armed group singi marakta mifam pangtoktuna designated camp masing hanthanaba laukiba warep asina MHA amadi Kukisu group ki marakta wari sanaba adugi waraisin ama purakpa ngamgadra haibagi wahang kaya makai kiyadagi lebak miyamna wahang hangnarakli maka jatarakpada mitop ki matau tamlakpana lamdam asida nat ki chananringlam kairakpagi machak oiri haiba ti ibem chagi ofam thamjige lamdam asida mitai purukki luhongbada oiro harau kumaida oiro tongan ba thoram singda lamdam asigi chanabigi wangwada inkhalaklibi nupi macha singna restaurant coffee corner da night club na chingbada nat ki chanabigi wangwada thoram kaya chatharakli asumna mitok ke matau tamlakpana lamdam asigi nat ki liklamda kai tharakbagi machak oiri haina ireibak inat chanura loyan silon ichal gi president tongbram ongbi ibem sana phongdorkre wafam asing ase ichal safong lakibagi kullak suba ningsing tharomda press club ta pangthokpada saruk yaraduna mahakna phongdokibani thorama sida lup
asigi laikhidrabi laren jam ongbi danapati gi photo da laisu kattuna ikai khumnaba utpaga loinana tongan balup singi luchingba singdasu lengyan khudol tamki thawrama sida all Manipur Women Social Reformation and Development Nupi Samaj ki President Thoksom Ramani apunba Manipur kanba imalup amikal gi President L Nganbi all Manipur ta mi chingmi apunba nupi lup ki President Y Momon nongpok lengak apunba nupi lup NLANL gi President Y Mema nongsub impal palem ima nupi lup nimpal gi President THBIMA apunba nupi lup Anul Bisnupur gi President L Pramo Thawal District United Women's Development Organization Thawal ima gi President S Bimola Manipuri Chanura Lesem Marup Macha Leimagi President W Musna Khanongpo apunba nupi lup More gi General Secretary L Bina Kumari amasung ima leimadel apunba lup Churasanpur gi President A Nayani leimana Presidium member sing oina saruk yakhi ti ibem chana makata na haikibada matau tambana lamdam asigi nat ki machatching na kai tharakli ba channa purup amagi masak thialakli malem ke chokot lamzenda lamdam amabu purup amagi masakpu nat amasung culture na takli maramasina matau tambana aikhogi nat ki macha sing mutkhinabagi maram oirakli aikhogi purup amasung inat kanjanabagi damakta inkhalakli bi nupi macha singda haijaningbadi purup asigi nat ki phijet laiting thadoktuna phijet phigai setuna night club coffee corner amadi numidang athengbada chaliba sing tokpiyu ipa ipu singi matamdagi chanaraklaba nupi singa numidangda mapan thoktabagi thong leirambudu hojikti chanibi asigi wangma lana maning tamna ahing nongyai phawa night club na chingbada birthday na chingba thoram pangthoknarakli masina lamdam asigi nupi oibisingi lichatta masak thianabagi machak oiri masigumba kaya se mama mapa oibisingasu miyeng changbiyu nupi haibase kunai amagi sakyeng mingchel oibada natana tungi mama amamam oirakadoribani maramasina ngasigi nupi machasinga lamchat chajat phijet chaksetta chanabi ngaknaba honasi haiki maka satarakpada nungtil pawse ki chifong ama oiriba pawning kholdigi lokhotcharaga thamjige lagliba August 3 da Manipur Integrity Day ki thoram pangthoknaba sem saba loire haiba amuko gi opam thamjige Manipur gi ngamkhai amasung apunba saktamda akaiba pirakadaba khongthang ama India lengakna thangba horpa matamda All Manipur United Clubs Organization amuko na sinduna madugi mayokta historic oiraba miyoi lak manga mukna saruk yaduna ing 1997 gi August 3 da Miyam gi khongchat ama Imphal satki hairiba khongchat adu hauzik pawboda South East Asia da historic oiraba khwaidigi chawba Miyam gi khongchat ama oiri historic oiraba Miyam gi khongchat adu loiraba matungda Manipur gi maru oiba miyoi kya yauna Imphal gi mapal kangjaibungda Miyam gi achauba mifam ama su pangthoktuna Manipur gi manung amadi mapaldigi sapu amatana Manipur thugaiba yaroi thugainaba honarakliba adu Manipur gi Miyam na amatta oina thengnaminagani haiba achetpa phirep ama lawminaki Miyam gi khongchat asida saruk yaramlaga bus matakta tongduna mayumda hankiba Moirang Thana lekaidagi Mukta School da class 10 tamba Laishram Romeo kauba mahiroi ama lambi gi nakal da hauba upambi gi usana thengjinbadagi soktuna tongan ba hospital singda lekan ramlaba matungda August 5 gi ayukta laikide Manipur gi apunbagi saktam ngaknaba Miyam na August 3 da chatkiba khongchat aduda Manipur da khundariba kanglup purup ayambagi miyoi singna iramda Manipur gi apunba saktam ngakminaba haiba ase aikhogi tawdraba yadraba Miyam na tangai phadaba thabak amani haiduna awana amadi yumgi achinba kaya tungoinaramlaga yumgi miyoi sing adu ayamba saruk yakibani ing 1997 gi August 3 da angakpa phangna chawraba Manipur gi Miyam na chatkiba khongchat aduda Manipur gi apunbagi saktam amadi ngamkhaibu thugainaba honarikliba singi maphamda Miyam gi apunbagi pangal adu utkhi amadi makoida achauba sapu amasu pikhi ing 1997 gi August 5 gi Miyam gi relay adugi matungda makata na Manipur gi ngamkhai amasong kanglup masel nungsi chanana leminanaba thabak paikhanaba ing 1997 gi August 3 gi mass relay adugi matung numit 13 leidaga amuko na sinduna matam adugi kaisampat ahibam lekaida leiba amuko gi office mandap amada mifam ama pangthokhi mifam aduda club amadi organization sama yankhai humdogi mihut amasong lanai miyoi chanipan mungna saruk yakhi mifam aduda makata ba khongjang kaya amata oina sathaba ngamnaba hana August 3 gi relay adubu sinkiba organizing committee for territorial integrity of Manipur Oktim haina ming thonduna hena mapangal kakhat hananaba amasong makata ba khongjang kaya changsinaba warep lauki August 13 ta semkiba Oktimna makata ba khongjang oina mathangi numit August 9 dagi sorok tangkhaida Miyamna phamjinduna sit in protest bangthoknaba appeal tawki Oktimna changsilakpa khongjang adubu sokotpa oina Manipur gi apunba saktam amasong ngamkhai ngangnaba August 1997 ta Yaripok Chinga Hairongda sorok tangkhai phamjinduna sit in
Protest tauringayda Kenterna takpadagi Nawaz Khan amadi Jamaruddin kauba chahi yamna nauriba angang nupa macha ani sikhi aduga Ruksana kaubi nupi macha amana yet thangba khongjengda sathina sokhi makhoi ahum adu makhoi gi ahal singi matung induna sit in protest tawpa maduda lakhibani ing 1997 ki August mari gi khongsat adu aduki matik angakpa ama oikriba asi matamadugi Manipur gi apunba mising lakh taraga mapan muktuda miyoi lakh manga mukna Manipur gi apunba saktam gi damak chathakiba Miyam gi khongsat ama oikibani khongsat adu yamna sangba khongsat ama oikibada natana lamthungphamduda pangthokkiba Miyam gi meeting adu loiraba phawba khongsat aduda saruk yariba sing aduna lamthungphamda thungzilakpa leptribani madugi historic oiraba Manipur kannaba chatkiba khongsat adubu ningsingba oina amukona mapal kangjaibung polo ground ki nongpok thangba Manipur State Museum ki manakta Manipur Integrity Pillar ama sengwatkhi amadi hairiba Manipur Integrity Pillar adu matamadugi Manipur lengaki Chief Minister Wahengbam Nipamachana August Mari 1998 ta Maikum Hangdoki amadi chahi adugi August Mari dagi hauna amukona sahi khudingi Manipur Integrity Day haina ningsing thoram pangthoktuna lepa leitana Manipur gi apunba saktamda singnarak singbu thengnaminabagi achetpa phirep ama lawminaduna lagli matamaduna handak chahi 2025 ki oinasu lagliba August Mari da Manipur Integrity Day gi thoram mapal kangjaibungi nongpok thangba sarukta leiriba Manipur Integrity Pillar asida ayuk pung mapan dagi haikat lekat tamlaga pung taraga minute taraga manga dagi GM Hall da miyam gi mifam pangthoksagani maramaduna hairiba Manipur Integrity Day gi thoramda miyamna saruk yabiyu haina amuko gi makaidagi miyamda appeal tawrakli